Assam Rifles ka khut thongna bada UKNA ki cadre mari lekidaba thodo adubu yaningda phongdoktuna Hurachandpur da leba tongan ba CSO sing na kaukiba Total Shutdown na Hurachandpur ki mahausa ki punsida chauna chaiking pikre Selmet Junction yauna district headquarter da dukan sing thong hangna ki de kaichel sing thong lona ki pamdaba thodok thoktana ba Manipur police amadi security force na akan protection thodam lokali Manipur tholi bairang asina maram oraga state asida tourist sing lakmi chang angak pafang na hantakre hoki bachahi lising ani ga taramapal dagi lising ani kunda lakiba tourist masing asi lakmaga lising homdra mapal rom oiki atubo lising ani kunmari dagi kunmanga fawbada tourist masing lising taratare ta hantaraki state government na housing impal da leiriba union minister of state for home bandi sanjay kumar da piba data amada chahi amada state asida domestic tourist lakamaga lising homputaret aduga foreign tourist lising tarani thoirom laglamba du state asida thogli bairang asida maram oraga sumna tangi lising taratare ta hantaraki state asida tourist sing asuki matik hantarakli ba si state asida thogli bairang asina choba maram amani masida natana mapal Gimyo sing na lako matamta flight ki mamalasi wangba sinasu achoba maramama ohelli hairi Manipuri Sahitya Parishad Assam Hozai District Committee Hozaina Sahitya Academy New Delhi ga kusamnana ngarang gramarok ki thoram pangthokre Hozai da leiba parishad ki sanglen da pangthokiba thoram adu da Manipur Sahitya Parishad Assam Hozai District Committee ki President Tensubam Manihar amadi Manipuri Language Advisory Board ki Convener Professor Rajan Toizambana Mayai Tangbal oiki thoram adu da committee ki Secretary Joy Moirang Thembana Gramalok pangthokpagi matangda miyam da thamki thorom maduda sarugya kiba Professor Rajan Toizambana Sahitya Academy ki makhada leiriba thorom kaya ki matangda miyam da ningthina khanganki thorom maduda Hozai lamdam da leiba aibi taratare romda taratare romna makoi ne iba saireng amadi wareng sing pathoki Kumalampak da leiba Interstate Bus Terminal ISBT da PWD amadi mahutna hauzik paikhat liba ground leveling amasung sengdok liba thabak sing additional chief secretary transport Anurag Bas paina haktheng na yengsin kre terminal asibu modern transportation hub ama ohen ba transport PWD mahut horticulture amadi manit ko yauna tongan department ki officials singda khangan ki